Mayam Okram Jani Adom Ning Biribasi Impact Dr. Manipurni, I Adomgi host Pinky Okram, Ngasi Sumiyam Gidamakta Queen and Wire guest Ama Puduna Luxury. Mrs. India Queen of Substance 2019 Gi, subtitle Ani Panglakrabi, Mrs. Face of Northeast, Mrs. Most Creative Ki title Panglakrabi, Mingoina Panjarabada, Romita Yumnam Gani, Mahaka Unabaki Tanjadu, Lauzage. Ahan Bamaktada, Ichebokugi Studio da, I figure program Sida Taram Okchari. Ichi ahan bada ina hangzaning base program hogdok poina isagi maramda introduction macha ama haiba tare iche se hojik kari tauri aduga childhood ki matang dasu schooling kadai da tauri aduga ipam yum kadai da no about husband about kids loina mak subcha laga haibi ro haiba tare mayam bu ahan ba maktada kurumzari amuka ai hak Romita Yumnam ai kwakathel le mukuzam le kai dagini I have ki husband Lieutenant Colonel Laishram Chaurajit Singh. Mahak Jhansi the posted ori. I have ki angang ani lezere lupang aktani. Makoy je twins ni. Okay. Twins oi bani na hak se makoy chahi mari makai suzere. Ado twins oi bani na yamwai. Mayam na so hai na angang amakatang oi basi yamwai na twins oi basi na amuk na wai. Okay. Ado it's an experience. Life is all about experience. Ado imana Dr. Ngairangom Vithapati Devi, Nagampal Dagini, Ipana, Dr. Y. Rajendra Singh, Koina Morangkom Loglaubum, Infal Dagini. Aduga Jena the pageant say Yaurubase, Masiki Matang the Kazitang Hibi or Hibadi, Jena Karam the Yaurubano, Aduga Masiki pageant say Kanana, Kamaita Roga Pang Topano, Masiki Maram the Haitareko, Contestant Kayala, Jena, Ahanbara, Yaubiru Rese, Hibiki Matanga. Masigi pageant beauty pageancy Mrs. Ritika Vinay aduga mahaki husband Vinay Yadaba makoi anina hogdukjaba beauty pageant ni beauty pageants haibasi husik mayam ama thoglage Mrs. India Queen of Substance haibasina akoigi aina yauzaruba participate tawzaruba beauty pageant ni adubo akoigi beauty pageancy khoidegi India da national level da registered and dignified beauty pageant ni for married women gi ado participants states makhal dagi lakchai 43 participants ni so I hak na Manipur represent tawjai ama khaktang oise north east dagi di yam yawi habdi Assam dagi Guwahati dagi Sikkim dagi adubu I hak na Manipur represent tawjaki experience masigi beauty pageant si da yawzarubagi experience se aingonda yamna self confidence oiba amuk hena self confident oiba kanoma pije ado yam nungai masi yawzarubase okay ado ichena pageant se particular pageant sigi matang da haitare maram da e siama laina ai sima yawba yai sugumba pot ama lai haibase icheda karamna kanana haibira ina tri icheni sana thijan jaraga sugumba ma yawningi yawdaba yade haraga masigi particular pageant se yawrubra kamaina tawbana honestly saying asing bada hairuradi I have say background I mean I past background the modeling torokpa kesu laikite fashion show gumba yorokpa su laikite adubu I have ki husband ki organization sina habiti he is in the army so army da di makoi gi army wife sing sina yam interesting oiba kano ladies meet gumba adum monthly ladies meet silli nupi myam sigi nongai na bahamna because akoi nupi sing je boarding churok pusi yawi army life da aduna pageant mini beauty pageant haitare adugumba saruk macha beauty pageant myam pangthoki pangtho edum monthly adum ama natra ama I mean theme blue theme do egera pink theme get any kind of theme da adum pangtho aduna ai se amna kai haini adugumba da amna participate tawzaning ba plus ai angang oiringai dagi so adum Miss World dagi Miss Universe kumba si yamna adum yengjarak pa yam pamjarak pa adubu adum khalaga adum Miss Manipur se participate tawge kain khale adubu imana education da yam kana focus tawbani na adum kya ngam gidre adubu army wives officer wife myam na su tum hai on the beauty pageant mini pageant se tarak pagi matung inasu moina nangi adum nangi phibam matagi nangi talent adagi adu ada aduna nang se dum kano topoyani Mrs. India thokpa yagani ka haibada dum hairakpa yawba aduna aingonda su motivation na phangi isana pamjaba ga loinana mokoina haibirakpa myam duna ise thokningba adagi mayam na su haire se Mrs. India Queen of Substance haiba beauty pageant amalai
adu sumaina register to khotlu na harak padagi ai se tumaina sum try to khibadagi I mean aina form some application da submit sum to khiba adudagi khalak pa hai batare aduga chena hoi khale ko moi select to bire maduki matung da hai batare ko sumaina karam na preparation to gane hai base chena khalambaga chegi on way da tawbuduga actual thabak tu da practically lakpa matam da mogi preparation na kumaina tawi kari da khenai kari isada preparation tawba darkar oi if kana gumbam na masigi beauty pageant se particular beauty pageant se ai thok ta ba ya da yawninge hai taragadi makhoi da sumit na kong oina da ba kari preparation tawgani haibada so haibi pageant ama participate to ba haibase especially married women ko khoi sidi yamna married oiragadi life say like I twins lay ko aduna I say my hands are always full like angang matang leiba nupi sing su tum yam chin boy je dana aduna ani ora dei yam chille dagi plus army life ta su amuk leibani na socializing mayam yaw dagi welfare aduna yamna busy life ni adubu I think practice to ngam khidre kai gino da all of a sudden I apply to bane ba habidi aduda lakli ba mi sing sidi tiara queen kaina haiba habidi moi di already I mean course ama tawraga lakpa habidi moi di komaina ramp walk chatkani komaina face tawgani komaina interview face tawgani komaina habidi pageant ki maram da loi ma khangaga lakpa na ayamba oiba adubu ai hakti matam kaya su phangidre aduna last moment so ina apply to bani na adum yam kano to khidre ado chena hana budi hoi preparation to banang khidre ado moi se pangthok pa matam da beauty pageant se for 3 days pangtho e haibisu akoina dazare ko masida from the first day kari to we second day third day kamaina to we kado April 18 dagi hauki April 18 dagi ITC group of hotel welcome hotel da Delhi da pangthoki bani 18 dagi 20th April bo tauki bani kano se beauty pageant se adu first day dagi yam busy schedule oi adu yam na interesting oiba kano masoi imanabi mayam thengnei abdi new face adagi friendship mayam friend circle mayam amasu semjaki adagi like how do we groom ai di groom tawraktrabani na habidi kharabu di groom tawjai ko habdi beauty pageant ama thokadorim ni na ai ketang di I mean small preparation kharagdi small preparation khadi tawjaki adubu yamna taw khidabani na adugi 18 dagi 20 bhog tawbasida yamna learning oi habidi like grooming classes tawki adagi stress management sina kari gino habida akhoi gi schedule si yamna activities mayam tawbani na yam tight schedule oi bani na the stress management so akhoi da adum ko minus stress se control tawgani ko mind manage tawgani habidi stress lai batar di akhoi na phana phajaning asu sakta loi mu thorak pani na adugi classes yamna kanaba classes amasu tawki adagi how do we take care of our skin aduna chingba fitness round yoga adugumba mayam ama 3 days seda aduga tawki aduga last day dana main kano event to habidi grand finale da talent round adagi kano costume round habidi traditional round fitness round adi introduction round adagi grand finale ki main event to the gown round with the question adu tawzaki 3 days aduga achena jita haibigi ba stress leitana na ba practice se masi je stress se akoina the real akhoi ki isagi punsi da su relate tawba taragadi akhoi nupi sing se loina mak darkar leibra na khanje kari gino haibidi thabak sina adum khwang se koiraga leibani na stress dum leidone but aina toriba thabak to mafam do yoragadi uthok pa yade awaba mayam do but stress ko maina ai le hello habadugi practice amti changi ba madugi practice to mayam da as a message hai gadra karamna yamna busy over life amda yumda ni khangde mapanda ni khangde anyway punsi wari amata mana bana teba masigi marak sida aina stress se karamna isada le hello hai taragadi chena tips katang pibiramo Pinky na hangbire stress management gi matang da ketang haibiyo haina stress management haibase akoi na stress yam lobi ba haibadi life haibase positive mayam amasu lei negatives mayam amasu lei pros and cons nga tani mi khudima ki life se paisa paire hairaga su magi awaba khradi dum leiramgani nungai basu leiramgani natra adagi lairaba macha amadasu nungai basu leiramgani mana paisa leitaba oi batarasu nungsiba leiramgani natra aduna stress management se komaina control toni haibase yamna khanjan bidaba
habdi deep thinking tawbidaba habdi ai ware haiduna khallaga ai se ngasi je si thabak mayam tawjare adi hayeng ju thabak mayam ama lei aduna wakhan sida ai se awaba ngakta khanba leiba taradi adum stress level se sum hengalakani bi sada aduna positive thinking ayamba tawbiba positive thinking dang khanbiba aduga meditation haibasisu yamna important oiba aidi kanoma chalamdai dasu adum anything important event aidi meditate taweng haktang haibadi minute ani hum meditation yoga sisu yamna kanaba physical kanoma stress pu manage tawna bagi damakta meditation and yoga si yam kanabani na haijaningi yam nungai jai chana yamna phajara wafam thambire loina mak nupi ki punsida darkar oibanina ado mathang khangjaning base mayam se beauty pageant yaure miss pu oigera mrs pu oigera anything yaurba mayam se tungda kari tawninge haibase koi khangjaninge next step ta kari tawbidoino plan kari lebi ai haki oina haizo haradi aina beauty pageant se title ani phangla aba matungda masi married women mayam boina haijaningi haibadi akoigi manipur da natana atai india gi states mayam dasu haibadi nupi haibase adum lekha tana adum thambi haibadi nupi singi talent makhoigi intelligence mayam singse adum makha namdharaga adum thambi aduna aihak na hainingi base I mean life doesn't end after marriage like me like example loina ai dum khudam isana khudam pizaraga haibadi aise lohongle ichani se sujare adubu life se dum imung manungda leigadabani haibagi wakhal se lohong labi nupi mayam da so aina sum pautak macha ma I mean haijaningi mayam da haibadi lohong laga punsi loire haibasi women empowerment haina hojikti generation gi matung ena su yam chaukhatle haibadi entrepreneurs mayam thogle nupi da su natra aduna adumaina adum khanbiyo wakhal se ado china manipur da tholak pase masina suti gi matam da thola am doine ba aduga amuk sir gi manakta laiba matam da na amuk life amo oiram doine ba sona tholok pe life amo compare taw matam da kari da khetnai aduga kari da ahong bo purak ni life se habidi independent life hai tare aina somda chatkit batara di in laws ka laiminadre adagi wall ama oigre habidi army life ta aina lairurabanina habidi life se pura different oire phase asomda na topa kenoma oire somda na habidi manipur da yumda tholokpa matamda maitai nupi amana taw kadoba culture dudi ai dum ngakchai habidi aina ada tawruba mayam du shida tawbadi yade ai culture habidi in laws lady mayam lady che itai mayam lady aduna ai culture se dum ngakcharaga habidi tum hogatlani ngantana adagi tawpham thopa lai dup thang mai thaba adagi angang bu school thaba chai sing thongba adagi ima bu chak piba sini life kena ba haise ado hojikte ichena supanbi angang school thaba se iche gi icha ani se manipur da laibra natraga iche ga loina na ada laibra makhoi se pikli banina ai gi manakta dum lei habidi moi se twins nupa ngaktani ne so haije moi se 4.5 years sujare moi se aduna 4.5 years ti pikli banina haji bhokti pokpadagi adum ai manakta dum leijari ado aina tholokpa matamda twins ai su thabak mayam loisan ga doba leibanina adum mukhoi do ai manakta sum thammadi thabak loisan pham khangda banina adum school chalhan basida su ada su dum school tamjai adubu break tholakpa da su 1 month ki break tholakpa sa dum school chalhan le suti thoklaga yumda suti thorani nungairni thoklaga school amuka halena saudabra adudi kya pikli banina kya khangde chauragadi tawbadi yaroi hoi maybe ado chena su haibidana ko lifestyle sa army gi akoina wari oina taba matamda natraga sumaina close friend gumba leirakanda akogi relative gumba leirakanda army life se komai tawi mokogi wife oina leiba matamda kari haibadi thabak chatkadaba husband na thabak chakrani aduga lemhauriba whole day se yumda dum leidoine ba yumda dum leibasida atopa moina army gi wife the pb activities mayam haitare ko chena sunga sai pan bidana ko every month point activities tawe khole madugi activities mayam marak tu da cheda masi madi akoina yauba matamda natra khoina tawba matamda akoida kanaba oiba gumba yauba se kari gumba activities ti tawe aina ngasai jo haijai aigi husband se lieutenant colonel oina rank kajare aduga ma se OC oina pujari unit amagi aduna mana OC oina puba haise ai hakisu yamna responsibility ajoba ama oi haibedi aduda magi makhada leiriba officer nataba jawan
adagi havaldar mayam makha tarakpa kano mayam JCOs mayam lairibagi mokhoi su family thamme station da station da dum posting chatpa kudingi mokhoi su family thamme aduna mokhoi gi family sing se ayamba educated oiba yawi highly educated oibasu yawi adubu namnadi kara illiterate oibasu yawi kara adagi outskirted oiba mapham dagi lakpa education kara watpa aduna aina so haize create that aigi husband se OC oibanina aduna tha kudingi makhoibu welfare tawe welfare haibadi makhoibu education piba aina lecture amama piba haibadi nupi ma'am gi kanaba women especially women empowerment adagi education gi matangda adagi safe girl child haibadi makhoi se yam kana highly kano educated oidabanina aduna aina awareness kano mayam pije tha khudingi adum welfare thammi adagi adugi you know atai mayam amasu tamjai kaigino da army life haibasi army haiba kano se yamna discipline oiba yamna dedicated oiba yamna motivated oiba organization amani yam punctual oiba ai hak so ahambada kaya punctual oide haibdi pung nipan akhoi gi maitai gi pung do pung nipan haijeraga aina dum pung nipan helaga yoba gumba aduna ai gi husband ga leibadagi di army life da ai di civil background dagi oibani na army life se ahambada di kitang adjustment wai adubu ai hak inupana adum matam pumba ai gi damakta leiki ai support toki samaini army life di sini haibi ki badagi guideline pi badagi ai su ayamba matamda dum kaisu adum adjustment se adum line adum thokreba adum support towiba mana aduna ma army life ta changbadagi punctuality se kaino dum khange pung 10 da lao haiba se khoi pung 8 makhai da adum lotion ba loiragani aduga 10 mamang da dot 10 da dum yogadaba aduna punctuality haibasi am tamme adagi different states tagi habidi khoi se posting mapam da chatpanina adagi mapam chatlurabanina mapam gi culture adum tamjare habidi kamaina kari culture no adai mi makhan thengnare adagi senior ni khangde junior ni khangde aduna dum interaction toba yamna social oiba kano mani aduna yam tamjaningai oiba army life haibetare army life organization haina ba leibado mai pakpa nupa sigi maningda supportive oiba nupi ma dum layena aduga chap manana ma ki nupi se mai pa an gi haiba taragadi support tawnaba mai pak laiba mi do karamna pa inona yengba matamda ma ki husband sina aduki matik support dumak tawraga lairami haizariba du chena su fajarba wakfa mai ama haibire atenba break ama khatang langsage break ki matungda iche Romita ga sanagadaba wari mai ama lairi impact talk to Manipur bu mi engta tuna laibiu mayam pamukana taram nok chari adom neng biri base impact talk to Manipur ni ayadom ki host Pinky Okram ngasi ekhogi studio da lingsen biri base Mrs. India Queen of Substance 2019 gi title lobira khrabi subtitle ani lobira khrabi iche Romita Yumnam gani mahaka amukana unansage iche break ki matungda taram nok chari thank you Pinky break ki mamang da wari nungai ba mayam sagre break ki matung jida khatang question je khatang lusan ba aina hena khangjaning ba question khara hangjage je gi mafamda beauty pageant se hojik se mayam laire matam amadadi Miss India Miss World Miss Universe Miss Manipur aduga Manipur gi haraga Miss Good kumba khara macha mayam tawraga aikoina documentic value laina khalame ba oh Miss India participate tawdure haraga documentic akoina highly value tawbudo adu tawrame ba but hojik se beauty pageant se documentic mayama thogle eba organizer masing yam pa adagi contestant masing yamna thoglak pa se masi se maram se kari gi ne khanbi ichi gi wakhalda organizers mayam thoglak ibagi maram se id positive way da dum lowi habadi every single step of life da id positive way da dum lowi aduna organizer mayam thoglai iba mayam se inspire tawna bane na khanjai habadi Mrs. lom da haijarage ko lohong labi married women gi da Mrs. India hana thoglai iba kano se mayam organizer mayam na thore Mrs. India legacy lay aina thokjaruba Mrs. India Queen of Substance Hari Mrs. India Iowa mayam na chingba etc mayam ama thoragi ado masigi thoglak iba organization mayam asi aihak na khanbada married women mayam bu thogat piba haibadi punsi se lohongaga loire haiba nate haiduna mayam se lohong labi nupi mayam se phajabi romda makhoi bu thogat piba
inspiration haitare adumaina khanjai positive way da aduga Manipur dagi su amuk participants se miss fawbagi di adumak laye buko aduga misses se hojikti mayam se yamna outgoing oirakpa smart oirakpa mayam se lohonga matung da su adum maintain tawra laiba haitare ko masing se dum hengka leba matam amaga khoina comparatively yengba matam da doki matik ti honge nupi gi lifestyle da lohonga matung da su aina kari tawningi haibadu da focus tawba ngamba aingonda support tawniba tawbidaba mayam laiba taraga su aina tawriba thabak se ai isana pamna chumna tawragadi aingonda support no mana traga no made su soi soi dana tawrakani hairaga koina focus tawraga lepaga laiba ngamba se adugi strength to hojikti la eba hojiki matam gi nupi singda adu Manipur dagi chakhiba matamda Mrs. amana chatpa matamda karino ne masi nupi si bo haibasu yam yaoiba si mane maku gi seba tawramoy thabak tawningamoy suning dabi oiramgani aduki matik nungai taba word extreme word man se sizinaiba adu masi gi matang se chena kari haibiningi contestant oiriba yaujani ba mi dugi aran bani haigadra natraga kari haibiningi aibo haizo hairadi mahakna thokningi ba beauty pageant se हाइबदी समना हाइबदा आइसु मणिपुर द लैरेना खल्लो अदो आइसु पामजबनिना पैशन ओइबनिना आइसु चटकनी नोम नत्र नोम मदि आइगी अपॉर्चुनिटी फंगबा मतमदा चटकनी ना दुम खंजै अदुबु सपोर्ट हाइबसी याम सु दरकार लै हाइबदी इमा इपादगी अदुबु यादि आइना आइगी पैशन नि आइना पामजबनी आइना यौनिंगबनी हाइदुनसु आइगी हस्बैंड गी याथंग याउद्रदी मागी अयाबा याउद्रदी चटपसे फतेना खल्ली हाइबदी अदुदगी सु हौरकदोइनी वरी मैम से हाइबदी आइना हाइबा इनदे मा दुम चटकी नत्रा अदुना सपोर्ट हाइबसी यामना मरु ओइना खल्ले हाइबदी फैमिली दगिसु इन लॉज दगिसु दगी स्पेशली हस्बैंड दगी अदुना आइना याउजरुबसी हस्बैंड नसु याम सपोर्ट तौखिबदगी याउखिबनी अदुगा सोमगी पॉइंट लागलगदी मणिपुर दगी चटखिबा मैम से को समना हाइबदा कोई मणिपुर द लैरिबा नुपी हौगलकलिबा मैम अदगी मौ नहा मैम अदगी मैरिड वुमेन मैम मियाई चल्लबा मैम से याम टैलेंटेड ओइ नुपी खुदमक से हायरगदी याम टैलेंटेड ओइ मखोय द टैलेंट्स मैम याव याम इंटेलिजेंट ओइ अदगी टैलेंट नतना याम फजबा लैतेंगबा खोयगिदी नॉर्थ ईस्ट मचा खोय मैते स्पेशली लोइमक फजय यामबना अदुना मागी पैशन माना चटनिंगबा पैशन माना तम पामीबा थबक तो अदुम कनो तौबिबदी फतेना खले सपोर्ट तौबिगदमनी हाइबदी माना टाइटल अमा पुरे अचीवमेंट अमा पुरे अदुगी मतुंग दसु दुम हाइना बिरदी हाइबदी माना तौरिसे अदुदी थाजदे हाइबदी माना अदु चटखरगा मा चाक थोंगोय अदु तौरोय हाइबदी थाजदे हाइबदी मा दुम थबक पांगथोंगनी अदुबु पेजेंट अमा यावबा चटखरबनीना मतम खरदी ब्रेक अदुम लौरमनी अदुबु अदुमाइना हाइबसे आइदी बिकॉज आइदी पॉजिटिव वे द खनबनीना को होय नुपीदुना अरानबा थबक तौरगदी हाइबदी समना ngasa aina haijabado yumna yadraga hekta chengraga adui tardi samaj da dum leidana dum tanarakani thangnaba mayam sina suma do chelaga yaukre ha di wari se tudagi dum hogdorani akoigi passion se aina su dum hainingi mayam da that you know akoigi passion akoina tawzaning ba dreams leiba mayam se adum tawgadabani na hari kiroidabani to pangthokpada dreams mayam se natra adu maina convince akhoi support tawgadaba mi sina khudakta yada targa su matam khara lawraga convince tawba targa di ai masida I phajana tawba ngamgani haibase mangon utpa targa di family duna natra husband duna nong natraga nong de sukso soidana accept tawbirakani na khale iche mathangda aina hangjaning base aigi husband wife ki marakta lairiba relationship mayam se chena title ani sulobi re aduga mayam da khoina represent tawraga manipur gi damakta lepurabani na nupi singa mari leina ba question khara hangja hoge ha batare ko hojiki matam se manipur da chena su tabiram gani pauda kari da su yauri ko yumban lambi aduga yumban punsi ja duki mate kaitharak padongna manipur gi oina yengma matam da adum kaithare eba haibadi nupi se yum gi nupi sina nupa hat pada chena ba adegi nupa na nupi hat pada chena ba sukumba crime se dokimate thokla ise masi kari maram gi ne na khanbi kana kari da no sori se kari da lairi ba gap ne na khanbi pinky na hanglak iba question si yamna interesting oiba aina su yamna khumning ba question amo oire haiba tare masi mayam samaj ta thokla iba mayam hat ba adegi extra marital affair hairiba potsak mayam thokla iba mayam se husband and wife
ki marakta makhoi ani gi understanding leitaba adi cooperation leitaba haibadi nupi si janinge haiba kanoma leininge haiba matam sida nupa sina lauthat piba gumba kaino nangi pot aduk yam leire dubo amuk kai dobagi leiningi natrasu ai si tawninge natra angangi si anauba school da tamninge do cooperation to cooperate to bidaba ado understanding leina gadabane I mean husband wife ki marak se understanding se yamna kano toy mutual understanding se yam maru oi dagi nu caring ama dagi nu sina relationship ama da yamna adai communication su yam important oi nu pasina chatlaga mapanda chatlaga mamana ba mayam ga youth aga laga muktum grani nongala su kemta haidaba adu nupi singsiga natrasu nupi katang nate ko nupi na su I mean nupi na nupa hatpagi generation ama su lae nang na so haizare aduna se nupa du ga moibani kanoma marakta gap ama leiram gani ba nungsina ba haibasidi gap leirakpadagi ne thoglaiba mayam se aduna moibani understanding communication leibataradi aduki matik hatpagi kano do extreme kano do yaurakani haibase hak ita thazade hoi haibadi communication se chena so haibire communication se duki matik darkar oi akhoi society da hairaga nupa da ishwar do na latlabani na akoina question hangbagi right pidaba moi kadai da chaluraga so halakpadi duma ngaira leiba kaida chatluino hairaga hek phajane khumbidaba gumba adugumba nupi sida wakhalda aduki matik nungaitaba mayam se nupa na feel tawbigadabane ba asengba makidi hoi ahal laman loinamak thadokro but aigi husband haibis the husband neba love trust respect se walakpadagi shuneba aduga plus chenanga sai ada class loba matamda woman child gi matang da sumai amta en haibidena ko isa sunupi ama oira abaneba nupi ma oibanina tauri baneba adubu akhoge society sida kai haini angang se nupa yaudre nupa poktre reason sidi nupi da nate but blame se hojibuk tawi ko like the book da nupi se responsible nate angang nupa gi nupi gi responsible nate hairaga so se blame se nupi da tawi ba angang nupi pu e nupa poktre hairaga chance lauraga atopa nupi ga extramarital affair leiraga ma se pusalakpa da imung manung na ayaba piba adugumba imung manung su dum leiri pone ba sugumba yamna disturbing oi ba environment se masida kari habiningi kari message pibiningi mase aina so haijagre makhoi je respect each other makhoi ani se couple se respect leitaba habidi amaga respect leina dabagi su thoglai ne ba ayamba habidi nupi na so haiba tabi daba adagi nupa na so haiba tabi daba habidi huziki generation se nupa da sunatana nupi se huzik na hanga so haijagre nupi na ati mahaki nupa hatpagi case mayam ama su thogle natra aduna khoi society se habidi adum India se haitare ko Manipur khakta natana adum patriarchal oibase habidi nupi sina adum lekha tahallaga thamba nupa sina hena mathak thongaga thangbagi yamdi advance oire ko hojiki generation se adugi society patriarchal oiba habidi nupa na thak wangna thambagi keno se adum leiri habidi ai nupa po haidi dum mayam sigi influence na hema nang nupa po bro na haibada dum nupa po haibada harauzabado sije aigi wakhalon gi wari na te aidi nupi po su nupa po su adum chapmanai natra adubu mayam sigi influence dum yauri ne ba haibadi nupa sina dum high oibado haibadi nupi po haidi kitang nungai taba pokpa gumba ado aina sunga sa haijagre education people welfare da habidi save girl child na kano female feticide ki matang da ai yamna awareness pizai khoi gi kano da army ki families me yam da ado nupi habase women are the pillars of the society adana women se pillars ne ba without women so adum behind every successful man I mean a woman is behind and adum haibado aduna women yaudrasu adum life se adum Okay, thank you. Aduga mathangda chelegen hangjaring base ai ki beauty pageant ki matang da kisi matam sulai salak ko question so am hangning ba adu ki karam ban hangong sike na matam loi jingai da beauty pageant se koina sum taba matam da masing hengkale haiba matari ko aduga chahi amada aiwa mung tholakani edo mung tholakani khoi karam bano sometimes kok sungau ba kari gina haibadi masiki tv channels da masiki pung sida sumaina lakani haibagi advertisement tawrok pasisu masing yamna wat ba haibadi Miss India gumbadi ngak laitana Miss India 2019-18 habi aduki matik advertisement se tawrabanina kadai da kari tawri habse khangani ba adubu beauty pageant atopa sing se akoina uru da banina yeng baje phangau da ba kona YouTube da gumba thagalaga masana share tawrokpa photo gumba da uzabani ba adu mi kharana haina ba leiba paisa pi ba su yawe organizer kharana nang yahol lage nang yawro hanguba matam da ko mina
yauro nang lupa lising hom phuna tro humudra piro nang winner oi halage haiba gumba adugumba lei aduduna ai chakhide haiba buk ta khoi life example mayam leiba masi gi matang da kari happening channel lei na khanbi bre che experience che gi ta tawi haba nate ko but che gi experience ki matung inna masi gi matang da kari happening aigi experience ki matung inadi aina yauzaruba aina participate tawzaruba Mrs India Queen of Substance adi kaya adugumba di kaya tazade habide e isamak participate tawrubanina adagi imanabi mayamga sudum sharing tawe habidi komaina Mrs India Queen of Substance noi komaina changak pano komaina sponsor tawbano karamba organization no hair adubu atai organization sing mayam ama pinki na su haire organization se masing yam thoglai se ai su khangdaba mayam ama leiri adubu reputed oiba registered oiba khara die dum khangjai habdi maitai na lorakpa I mean achievement phangakpa khara su dum khangjai adubu leiramni su thajai adagi aigi experience ki matung inadi kaya leiram do su mande na thajai leiramni su thajai kai gino ai mamang da su imanabi kharaga wari sanabada army gi kano da circle da wari sanabada domaina paisa piraga title phange adagi na trasu Mrs India khaktagi nataba femina Miss India adagi pantaloons ki na sponsor toba pageant se habedi sina laisabi mayam gi tawriba pageant femina Miss India si bhaubada chatluba khoi gi maitai gi mi ke ba khotpa yauruba natrasu amadagi ama tarakpada dum Miss India si bhaubada mana tarani habase dum khangye haibagi kano se mana ground se dum lorani haibagi kano se dum khangye hai aduna moina dugumba matarak labanina adum leiramgani su thajai adumaina wari su mayam nungaire isigi experience mayam akhoi share tawbiramba aina hangiba question che na saubiroi na khali karigino hai matamda akhoi da hangak pa yawe bako akhoi na tawjariba interview city mayam se promote tawjarage aduga sumaina miyam gi damakta mai puraga lakpiba Manipur represent tawba achievement mayam phangakpa national state level ki level book ta mayam tawba sing je khoi di promote tawjarage khoi sumaina interview lora wari sajage leiba ado mi khara na viewer khara hena khangba khara hena usaluba mi mayam na kai ha kan noi se interview se panglau da lobra adu su tai moi loina mak lau darga am khatang lauri kai gino ka hangak puisu yawe ba adu gi matam speechless oi ba do chena hozik fajana clarify taw biram ba se masi gi damak ta thank you so much last oina aroi ba question amo oina chena karamba message pipiningi message oirabani na ngasi especially for the message saiba tare kari thabak tawhaningi kari makoida kari afaba message pipini thank you Pinky aina presenting ba message ti ichel habidi ima natrasu adum ine mayam nupi mayam sibu loinamak sigi message piningi habidi education haibasi yamna maru oiba habidi lyric se yam phajana tam angang singje phajana tam hanbiba education se yam maru oi women empowerment da habidi angang sina phawba mi ma oirake haradi education se yamna maru oi aduna education se kaubidaba angang singje phajana education pibiba masi haininge aduga isana asa habidi dreams aina tawningba passion natraga dreams wakhanda leiba aina tawningba se adum kano tawbidaba adum pangthok piba habidi failures se kiradi adum pangthok pasungam ngamoin khale because failure is the pillar of success haina su thajaina aduna mayam se hesitate to bidaba I mean you shouldn't hesitate to voice your rights na khoi gi rights se women empowerment gi huzik matam oirabadina voice se adum kano to biba voice to biba na ki rights to masi gi message se mayam da haijaningi thank you so much che gi matam masa ngamde haibasu mayam da haijage che se masa ngamdaragasu akhoi da commitment ama pi khrabanina akhoi ga wari sarurage interview se pirurage lakpi bagi damakta achinba matam mayam kai thoga lakpi bagi damakta hanna thagachari aduga che gi punsi da su tungda mayam da mai pakpo ibiu haira sorna thousand bibo isanu hairaga akhoi gi impact tv gi team dagi che gi mafam da hanna thagachari thank you Pinky thank you so much masini ngasi impact talk to gi episode mathangi hapta leipau ponumita nungairaba personality amo puduna lakchage ngasi gidi kainanabi athang nizari pinabirasi